ꯃꯌꯥꯝꯅ CCT ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯕꯤꯈ꯭ꯔꯕ꯭ꯔꯥ? ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯏꯁꯥꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕ ꯑꯃꯗꯤ ꯑꯔꯨꯕ ꯂꯩꯅꯥ ꯀꯌꯥ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕ CCTꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯥꯒꯤ ꯄꯦꯔꯣꯠ ꯆꯥꯡ ꯅꯥꯏꯍꯜꯂꯤ, ꯄꯨꯛ ꯅꯥꯕ ꯂꯩꯍꯟꯗꯦ, ꯅꯣꯔꯃꯦꯜ ꯑꯣꯏꯍꯜꯂꯤ, ꯀꯤꯗꯅꯤꯗ ꯅꯨꯡ ꯂꯩꯕ ꯐꯥꯎꯕ ꯇꯥꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯀꯦꯟꯁꯔ ꯐꯥꯎꯕ ꯐꯍꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯕ, ꯍꯥꯀꯠꯆꯕ ꯐꯍꯟꯕ ꯑꯃꯗꯤ ꯑꯄꯣꯝꯕ ꯐꯥꯎꯕ ꯐꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯑꯇꯩ ꯂꯩꯅꯥ ꯀꯌꯥ ꯐꯍꯟꯕ ꯉꯝꯂꯤꯕ CCTꯅꯤ꯫ ꯍꯧꯖꯤꯛꯁꯨ IIT ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯗꯥꯛꯇꯔ ꯕꯤꯕꯨꯔꯥꯎ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯀꯦꯟꯁꯔꯒꯤ ꯔꯤꯁꯔꯆ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯅꯦ꯫ ꯑꯣꯝꯗ ꯅꯥꯕꯁꯦ ꯍꯦꯛ ꯅꯥꯕ ꯍꯧꯕꯒ ꯂꯥꯌꯦꯡ ꯍꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯖ, ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯍꯥꯏꯅ ꯂꯩꯕꯗꯣ 3B ꯑꯣꯟꯈ꯭ꯔꯦ ꯑꯩꯁꯦ꯫ 3Bꯗꯤ ꯗꯥꯛꯇꯔꯅꯁꯨ ꯂꯥꯌꯦꯡꯕꯗ ꯃꯁꯤꯗꯤ ꯐꯅꯤ ꯍꯥꯏꯗ꯭ꯔꯦꯕ꯫ ꯑꯣꯝ ꯀꯦꯟꯁꯔꯗꯣ ꯑꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯗꯨ ꯐꯔꯦ ꯍꯥꯏꯔꯒ ꯀꯤꯗꯅꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯣꯝꯃꯛꯄ, ꯑꯅꯧꯕ ꯍꯧꯔꯛꯄ, ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯂꯩꯔꯤꯕꯗꯣ ꯉꯁꯤꯗꯤ ꯑꯄꯣꯝꯕꯗꯨꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯤꯗꯅꯤ ꯃꯅꯥꯛꯀꯤ ꯑꯄꯣꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯧꯅ ꯗꯥꯛꯇꯔꯗ ꯆꯦꯛꯑꯞ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯄꯣꯝ ꯑꯇꯪꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯄꯣꯛꯈ꯭ꯔꯦ, ꯅꯪꯒꯤ ꯑꯣꯝ ꯀꯦꯟꯁꯔꯁꯨ ꯐꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤ ꯑꯇꯩꯁꯨ ꯄꯤꯊꯛꯅꯤꯡꯉꯦ ꯑꯩꯗꯤ CCTꯁꯦ꯫ ꯇꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦꯕ, ꯐꯨꯔꯤꯠꯁꯦ ꯍꯣꯠꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯇꯨꯝꯕꯁꯨ ꯌꯥꯔꯦ, ꯍꯥꯀꯠꯆꯕꯁꯨ ꯂꯣꯏ ꯐꯈ꯭ꯔꯦ꯫ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯄꯪꯖꯜꯂꯛꯄ, ꯈꯨꯠ ꯁꯥ ꯆꯤꯡꯖꯜꯂꯝꯕ ꯂꯣꯏ ꯐꯈ꯭ꯔꯦ꯫ ꯑꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯔꯝꯕꯁꯨ ꯂꯣꯏ ꯐꯔꯦ꯫ ꯑꯩ ꯏꯆꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕ꯫ ꯆꯍꯤ 35-36ꯇ ꯉꯥꯏꯔꯤ ꯃꯥꯁꯦꯀꯣ꯫ ꯁꯤꯔꯤꯟ ꯊꯤꯟꯕ ꯍꯥꯏꯕ꯭ꯔꯥ, ꯌꯦꯇꯨꯝ ꯇꯧꯔ ꯊꯤꯟꯕꯗꯣ, ꯑꯗꯨꯏꯗꯣ ꯊꯤꯜꯂꯝꯕꯗꯒꯤ ꯑꯩꯅ ꯎꯄꯥꯏꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯊꯥꯅꯤꯡꯉꯥꯏ꯫ ꯍꯤꯗꯥꯛꯁꯦ ꯑꯩ ꯃꯊꯣꯡ ꯈꯪꯗꯕꯅꯤꯅ ꯀꯣꯛ ꯉꯥꯎꯔꯦꯕꯀꯣ꯫ ꯑꯗꯩ ꯉꯥꯎꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯑꯩꯅ ꯊꯛꯄ CCTꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯊꯛꯄꯅꯦ ꯍꯥꯏꯕ꯫ ꯃꯉꯣꯟꯗ ꯄꯤꯊꯛꯄꯗꯒꯤ ꯑꯉꯥꯡꯁꯦ ꯉꯁꯥꯏꯒꯤ ꯃꯥꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ, ꯅꯣꯡꯃ ꯅꯤꯅꯤꯐꯥꯎꯗꯤ ꯏꯃꯥ ꯅꯪꯅ ꯄꯤꯊꯛꯄꯁꯦ ꯐꯠꯇꯦ ꯌꯥꯝ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯦꯛ ꯁꯨꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯥꯏꯖꯔꯛꯄꯅꯦ ꯍꯥꯏꯕꯀꯣ, ꯏꯃꯥ ꯅꯪꯅ ꯍꯤꯗꯥꯛ CCTꯗꯣ ꯄꯤꯊꯛꯄꯗோ ꯑꯗꯨ ꯁꯦꯝꯃꯛꯑꯣ, ꯊꯛꯀꯦꯗ ꯍꯥꯏ ꯂꯩꯔꯦꯕ ꯃꯥꯅ꯫ ꯑꯗꯩ ꯏꯃꯥ ꯅꯪ ꯅꯣꯏ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯑꯩ ꯍꯥꯟꯅ ꯇꯨꯝꯃꯦ, ꯌꯥꯡꯂꯦꯟ ꯁꯥꯔꯝꯕꯁꯨ ꯐꯔꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠ ꯄꯪꯖꯜꯂꯛꯄ, ꯈꯨꯠ ꯁꯥ ꯆꯤꯡꯖꯜꯂꯝꯕ ꯂꯣꯏ ꯐꯈ꯭ꯔꯦ꯫ ꯑꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯔꯝꯕꯁꯨ ꯂꯣꯏ ꯐꯔꯦ ꯏꯃꯥ, ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤꯅ ꯑꯌꯥꯝꯕ ꯊꯛꯑꯦ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ꯫ ꯑꯗꯨ ꯁꯦꯟꯇꯔꯗꯁꯨ ꯃꯌꯥꯝ ꯊꯝꯃꯨꯔꯦ, ꯐꯠꯇꯗꯅ ꯂꯥꯛꯑꯕꯅꯦꯕ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ, ꯑꯃꯨꯛ ꯍꯦꯛꯇꯇꯧꯔ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯩꯅ ꯌꯨꯝꯗ ꯊꯥ 3ꯁꯦ ꯐꯖꯅ ꯄꯨꯜꯂ ꯊꯝꯃꯦ꯫ ꯊꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ CCTꯁꯦ ꯄꯤꯊꯛꯄ ꯃꯇꯝꯗꯒꯤ ꯃꯥꯁꯦ ꯑꯅꯥꯕꯁꯨ ꯐꯈ꯭ꯔꯦ꯫ ꯑꯗꯩ ꯃꯁꯥꯁꯨ ꯃꯄꯥꯝꯕꯣꯝ ꯁꯨꯛ ꯆꯥꯎꯔꯒ ꯉꯧꯔꯒ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯒ ꯍꯖꯤꯔꯥ ꯁꯨꯕ ꯑꯣꯏꯅ ꯆꯠꯂ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯦꯗꯤꯁꯤꯟ ꯚꯦꯂꯨ ꯌꯥꯝꯅ ꯋꯥꯡꯕ ꯒ꯭ꯔꯤꯟ ꯇꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯅꯕ ꯔꯤꯀꯃꯦꯟ ꯇꯧꯔꯤ꯫ ꯑꯄꯣꯝꯕ ꯂꯩꯕ, ꯁ꯭ꯀꯤꯟ ꯑꯦꯂꯔꯖꯤ ꯇꯧꯕ ꯑꯃꯗꯤ ꯑꯇꯩ ꯂꯩꯅꯥꯁꯨ ꯐꯍꯟꯕ ꯉꯝꯕꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛꯄꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯃꯣꯠ ꯇꯧꯁꯤ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ CCTꯕꯨ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7629546397 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯁꯝꯖꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯥꯎꯕꯅ ꯁꯤꯕꯗꯨ ꯑꯃꯥꯏꯕ ꯁꯝꯖꯥꯏꯗ ꯇꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯝꯖꯥꯏꯗ ꯀꯩꯔꯦꯟꯅ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯃꯁꯨꯡ ꯑꯃꯥꯏꯕ ꯁꯝꯖꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥ ꯇꯣꯛꯅꯔꯒ ꯇꯨꯝꯅꯈꯤꯕ ꯃꯇꯝꯅꯤ꯫ ꯀꯩꯔꯦꯜ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯝꯖꯥꯏꯗꯨ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯋꯥꯄꯟ ꯑꯗꯨꯗ ꯕꯨꯠ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯄꯜ ꯑꯗꯨꯗ ꯁꯝꯖꯥꯏꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯕꯨꯠ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯁꯝꯖꯥꯏꯅ ꯂꯩꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯀꯟꯅ ꯍꯥꯏꯔꯛꯂꯦ, ꯑꯗꯨꯒ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯁꯝꯖꯥꯏꯒꯤ ꯃꯁꯥꯗ ꯌꯩꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯁꯝꯖꯥꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯛꯏ꯫ ꯃꯗꯨꯗ ꯁꯝꯖꯥꯏ ꯃꯃꯥꯏꯗꯤ ꯑꯣꯟꯁꯤꯟꯗꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯇꯥꯕ꯭ꯔꯥ?
ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯂꯥꯛꯀꯗꯧꯔꯤꯕ ꯀꯩꯔꯦꯜꯗ ꯑꯋꯥꯕ ꯈꯔ ꯄꯤꯌꯨ ꯅꯪꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯇꯨꯅ ꯈꯔ ꯀꯤꯍꯜ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯃꯁꯥ ꯁꯣꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯑꯁꯨꯝꯅ ꯃꯥꯅ ꯀꯧꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗ ꯍꯥꯏꯔꯕ ꯃꯇꯨꯡ ꯊꯋꯥꯏ ꯑꯗꯣ ꯀꯟꯅ ꯑꯃꯨꯛꯇꯪ ꯅꯣꯛꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯔꯦꯜ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯗꯣ ꯇꯥꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯀꯩꯔꯦꯜ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜ ꯄꯟꯊꯗꯅ ꯐꯃꯨꯡꯗꯒꯤ ꯁꯠ ꯀꯨꯝꯊꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯦꯟꯈꯤ ꯃꯗꯨꯗ ꯀꯩꯔꯦꯜ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯀꯅꯥꯅꯣꯅꯦ ꯈꯟꯗꯨꯅ ꯇꯨꯡꯗ ꯇꯞꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯎꯗꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯀꯩꯔꯦꯜꯕꯨ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯁꯠ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯎꯔꯦ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃ ꯃꯩꯅ ꯆꯥꯊꯦꯛꯈꯤꯕꯒꯤ ꯀꯥꯊꯦꯛꯂꯕ ꯃꯃꯤꯠꯇꯒꯤ ꯂꯦꯞꯇꯅ ꯏ ꯇꯥꯔꯛꯄꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯀꯩꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯃꯗꯨꯗ ꯀꯩꯔꯦꯜꯁꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯀꯩꯅꯣ ꯁꯤꯕꯣ ꯑꯩ ꯉꯁꯤ ꯁꯤꯕ ꯇꯥꯔꯕ ꯇꯧꯏꯁꯤꯕꯣ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯁꯝꯖꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯕꯨꯠ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯁꯣꯝꯗ ꯀꯩꯔꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯨꯠ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯃꯤ ꯁꯥꯝꯈꯤꯕ ꯑꯗꯨꯗ ꯀꯩꯔꯦꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ ꯍꯨꯏꯁ ꯑꯩ ꯁꯤꯔꯝꯂꯤꯗ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯈꯥ ꯇꯥꯅꯒ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯕꯨꯠ ꯑꯗꯣ ꯁꯝꯖꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯁꯝꯖꯥꯏꯅ ꯂꯥꯏꯠ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕ ꯁꯝꯖꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤꯗꯃꯛ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯁꯝꯖꯥꯏꯅ ꯁꯝꯕꯜ ꯁꯦꯝꯂꯤꯉꯩ ꯀꯩꯔꯦꯜ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯁꯝꯖꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯝꯂꯔꯤ ꯃꯗꯨꯗ ꯁꯝꯖꯥꯏꯅ ꯍꯥꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕ ꯍꯧꯔꯗꯕꯅꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯔꯦꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜ ꯑꯃꯥꯏꯕ ꯇꯝꯕ ꯍꯧꯔꯛꯂꯦ ꯁꯝꯖꯥꯏꯅ ꯇꯥꯛꯄꯒ ꯇꯥꯛꯄꯒ ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯥꯛꯂꯛꯏ ꯀꯩꯔꯦꯜꯁꯨ ꯄꯥꯝꯖꯅ ꯇꯝꯂꯨꯕꯅꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯨꯅ ꯍꯩꯔꯛꯂꯤ ꯁꯝꯖꯥꯏꯅ ꯂꯥꯏ ꯁꯥꯟꯅꯕ ꯂꯥꯏ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯁꯥ ꯉꯥ ꯐꯥꯎꯕ ꯑꯣꯟꯕ ꯉꯝꯅꯕꯒꯤ ꯂꯩꯋꯥ ꯑꯁꯤꯅꯆꯤꯡꯕ ꯑꯉꯛꯄ ꯃꯍꯩ ꯂꯩꯋꯥ ꯀꯌꯥ ꯑꯈꯥꯛꯄ ꯂꯩꯇꯅ ꯇꯝꯕꯤꯔꯝꯃꯤ ꯀꯩꯔꯦꯜꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯩꯒꯠꯂꯛꯏ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯀꯩꯔꯦꯜ ꯌꯥꯝꯅ ꯍꯩꯕ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯗ ꯅꯣꯡꯃ ꯁꯝꯖꯥꯏꯅ ꯀꯩꯔꯦꯜ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯉꯣ ꯀꯔꯤ ꯈꯜꯂꯤꯕ ꯑꯣꯖꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯏꯗ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯆꯨꯊꯦꯛꯇ ꯁꯝꯕꯜ ꯈꯥꯔꯒ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯎ ꯃꯗꯨꯗ ꯎꯄꯨ ꯑꯃ ꯂꯩꯔꯝꯒꯅꯤ ꯎꯄꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯎꯄꯨꯗꯨꯅ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ ꯍꯥꯏ ꯀꯩꯔꯦꯜ ꯎꯄꯨꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯕ ꯇꯨꯡꯗ ꯎꯄꯨꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯑꯗꯨꯒ ꯎꯄꯨ ꯑꯗꯨ ꯄꯤꯔꯕꯗꯤ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯄꯤꯒꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦ ꯂꯥꯏꯔꯣꯟ ꯇꯤꯟꯂꯣꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯄꯨ ꯑꯗꯨ ꯄꯤꯕꯗꯨꯅ ꯒꯨꯔꯨꯒꯤ ꯗꯈꯤꯅꯥ ꯑꯣꯏꯖꯔꯣꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯩꯔꯦꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯀꯩꯔꯦꯜꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯅꯨꯃꯤꯠꯇꯨ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯑꯇꯤꯌꯥ ꯄꯨꯝꯕ ꯃꯝꯕ ꯃꯈꯩ ꯃꯪꯂꯤ ꯀꯩꯔꯦꯜ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯝꯖꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯐꯝꯗꯣ ꯌꯧꯔꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯗꯨꯗꯤ
ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯁꯝꯕꯜꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯔꯒ ꯊꯝꯂꯤꯕꯗꯣ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜꯗꯨ ꯁꯝꯖꯥꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯅꯣꯛꯄ ꯀꯞꯄ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯑꯃꯗꯤ ꯍꯦꯛ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯅ ꯅꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯃꯅꯥꯛꯇ ꯇꯧꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯃꯈꯨꯠꯅ ꯍꯦꯛ ꯊꯥꯕꯒ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯔꯦꯜꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯀꯌా ꯑꯃ ꯃꯈꯣꯡ ꯂꯩꯕꯥꯛ ꯊꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯅ ꯂꯣꯟꯅ ꯌꯦꯡꯂꯝꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯀꯟꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯈꯪꯖꯧꯍꯩ ꯃꯁꯤꯗꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯏꯅꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯒꯤ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯍꯨꯏ ꯀꯌꯥꯅ ꯀꯞꯄ ꯈꯣꯡꯕ ꯇꯦꯡꯊꯥ ꯅꯥꯋꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯀꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯅꯗꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯅꯈꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜꯁꯨ ꯃꯈꯨꯠꯇ ꯌꯣꯄꯥꯛ पाइदुना लंपाक अदुगी मताइदा लेरिबा संबलना इकोई कोइना खाजिल्लबा मफम अदुदा तौबा हौरक्लै असमना तौरकपना उना साबा यामना पिकपा उपु अमा थेंगरी मसिदगी कैरेलना उपु अदो लौथोक्लगा फी अमना योमसिल्लगा पुदुना नोंमरक अदुदा सगोट अदो कन्ना थौरक्खी असमना थौरकपदा मागी ममांगदा फिंगौ सेटपी मसम यामना फबी लेंबिगी थवाय अदुना थत्तुना लेरमखी कैरेल मरुदा ममित कुप्तुना येंगली मसिदगी असुम नक्सल्लकपदा सगोट अदो कन्ना चोंखलकपदा कैरेल लैमाइदा ताखी मरुदा माना फीने योमदुना पोरखिबा उपु अदुसु मखुत्तगी ताखी अदुगा सगोट अदुसु मथों मरम खंगदना मफम अदु थादोकलमलगा चेनख्रै तंजा अदुदा लेंबिगी थवाय अदो प्रप प्रप चंगसिल्लकलगा उपु अदो मुन्ननबा कन्ना होनरई मरुदा कैरेलसु मुनखिदनबा कन्ना होनरई असुमना मुंगरकपदा कैरेल मसा अदो यामना वारमी मसिदगी थवाय अदुना ngमखिदुना उपु अदो पुदुना चटपा हौरक्लै मरुदा कैरेलना फमथदुना लेवा कया सोलक्लै अदुना तौरकपा अदुदा थवाय अदुना चटखिगे हेक तौबगा ममांगदा ngasai लेकाइदा तमनरंबा बुटसिंग अदो थवाय अदुगी ममांगदा लेपलरी मसिदगी कैरेलना लौरई थवाय अदुना पारिबा उपुदु अइंगोंदा मुंदुना पिरउ असुमना लाउरपतगी बुट मयाम अदुगा लेंबिगी थवाय अदुगा कन्ना खनरक्लै मरम असिना मफम अदो अकीबा सप्त्र कया अमति मीना लाउ खोंबगी मखोलना पुंगनिन निल्लै मसिदगी बुट मयाम अदुना लेंबिगी थवाय अदो लाइना नमसिनखी लेंबी बुट मयाम अदुना नमसिल्लकपा अदुदा लेंबिगी थवाय अदो वाबना लोइरी मसिदगी महाकना पाइरंबा उपु अदो लैमाइदा थादरक्तुना लैमाइदा तारी तंजा अदुदा कैरेलना खोंलै थुना सेंसिल्लक्तुना उपु अदुबु पाइरगा चेलई असुमना खरा सेलगा चप लेपी अदुगा मंत्र खरा सोंदुना मागी सगोल अदुबु कौरमी मसिदगी ngaihakki matung सगोल अदु लाक्तुना कैरेल सगोल अदुदा तोंगदुना अदुमक चटख्रै असुमना महाकना सगोलदु थौना लाइरोन कया सोंदुना मागी बुटसिंग अदुबु कौरमी मरुदा बुटसिंग अदुसु लेंबिगी थवाय अदुबु लंगथोकलमलगा कैरेलबु ngak सेंदुना मयुम फावबदी यौरखी असुमना कैरेलना मागी मयुम हेक जौबगा चुरंबा नोंग अदुसु हांख्री कैरेल मागी हिंखोल मतोंदा बुटसिंग अदो लोइसिल्लमलगा अदुमक तुमखी मथंगी नोंग आनबदा कैरेल मागी ओजा समजागी मनाक्ता लाकली कैरेलना समजाइदा उपु अदो पीरी ओजा अकीबगी मसक ओइरबा थवाय असि करी तौबदा सिन्नगदोरिबनो ओजा अइगे वाखलदती उपु मसा असि हांगदबना फगद्राना खल्ली ओजा मरुदा समजाइना हाय कैरेल करिसु तौरोइदा मसे अइगी पाबना फाजिन्दुना थमलंबा पोनी करिसु खलुनु ओजा अदो उपु असिगी मरमदा हाइबियु अदुगा करिगी उपु असि पियु हारिबनो
ꯃꯁꯤꯒꯤ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯃꯥꯕꯨ ꯁꯥꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯏꯂꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯥꯒ ꯂꯝꯕꯥꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯄꯥꯕꯅ ꯊꯋꯥꯏ ꯑꯁꯤꯗ ꯀꯜꯂꯕ ꯍꯤꯌꯥꯏ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯔꯝ ꯂꯩꯇꯕꯗ ꯃꯤꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯃꯁꯤꯅ ꯂꯩꯀꯥꯏ ꯑꯗꯨ ꯃꯤꯁꯤ ꯃꯅꯥ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯁꯤꯅ ꯊꯋꯥꯏ ꯑꯁꯤ ꯂꯥꯛꯅꯕ ꯉꯝꯂꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯑꯩꯒꯤ ꯄꯥꯕꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯊꯋꯥꯏꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯀꯩꯔꯦꯜꯅ ꯍꯪꯂꯨꯕꯗ ꯁꯝꯖꯥꯏꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯂꯩꯀꯥꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯄꯨꯝꯅꯃꯛ ꯀꯩꯔꯦꯜꯗ ꯂꯤꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯔꯦꯜ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯂꯩꯀꯥꯏ ꯑꯗꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯒꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯝꯖꯥꯏꯅ ꯀꯩꯔꯦꯜꯗ ꯐꯤ ꯑꯉꯥꯡꯕꯅ ꯌꯣꯝꯂꯕ ꯂꯥꯏꯔꯤꯛ ꯑꯃ ꯀꯩꯔꯦꯜꯗ ꯄꯤꯈꯤ ꯃꯗꯨꯗ ꯀꯩꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯗꯨꯗ ꯁꯝꯖꯥꯏꯅ ꯍꯥꯏ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯐꯥꯔꯒ ꯊꯝꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯂꯩꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯡꯂꯕꯗꯤ ꯑꯋꯥꯕ ꯅꯪꯒꯅꯤꯀꯣ ꯑꯇꯣ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯩꯔꯦꯜ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯝꯖꯥꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯝꯖꯥꯏ ꯎꯄꯨ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯕꯨꯠ ꯑꯗꯣ ꯍꯧꯗꯣꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯁꯣꯝꯗꯅ ꯀꯩꯔꯦꯜꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯔꯦꯜꯅ ꯈꯜꯂꯤ ꯂꯩꯀꯥꯏ ꯑꯗꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯔꯕꯁꯨ ꯑꯣꯖꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯁꯣꯝꯗꯅ ꯁꯝꯖꯥꯏ ꯕꯨꯠ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯁꯝꯖꯥꯏꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯛꯏ ꯃꯗꯨ ꯈꯪꯂꯕ ꯁꯝꯖꯥꯏꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯔꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯃꯥꯡꯗ ꯊꯋꯥꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯣ ꯎꯔꯤ ꯃꯗꯨꯗ ꯁꯝꯖꯥꯏꯅ ꯍꯥꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯨꯅ ꯍꯦ ꯑꯃꯥꯏꯕ ꯅꯪꯅ ꯊꯥꯡꯖꯤꯟꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯍꯟꯗꯣꯛꯎ ꯃꯗꯣ ꯐꯠꯇꯕꯅꯤ ꯍꯥꯏ ꯊꯋꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯍꯣꯡꯂꯔꯣꯏ ꯆꯠꯂꯨ ꯅꯍꯥꯟꯐꯝꯗ ꯍꯟꯖꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯃꯥꯏꯕ ꯁꯝꯖꯥꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯒꯅꯤꯀꯣ ꯐꯔꯦ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯖꯥꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯉꯥꯏꯖꯔꯝꯒꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯝꯖꯥꯏ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯁꯥꯎꯔꯛꯂꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯖꯥꯏꯅ ꯊꯋꯥꯏ ꯑꯗꯨꯗ ꯏꯁꯤꯡꯗ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯜꯂꯛꯏ ꯃꯗꯨꯗ ꯊꯋꯥꯏ ꯑꯗꯣ ꯁꯝꯖꯥꯏꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯀꯟꯅ ಲಾವುದನ ಕೈಯಲ್ಗೆ ಮನಾಕ್ತ ಲಾಕ್ತುನ ಪಾವ್ ಖುದಿಮಕ್ ತಮ್ಲಿ ಅಸುಮ್ನ ಮತಂದು ಹೌಖಿಬನ ಮಥಂಗೆ ಅಯುಕ್ನಿ ಕೈಯಲ್ ಸಗುಲ್ ತೋಂದುನ ಸಮಜಾಯ್ನ ಹಾನ ಲೈರಂಬ ಲೈಕಾಯ್ ಅದುದ ಲಾಕ್ಲಮಿ ಲೈಕಾಯ್ ಅದುಗಿ ಮೀಸಿಂಗ್ ಅದುಸು ngarang ngahan toroklamба sabta adugi maramda wa khanarami taja aduda kayal joksillatuna likai miyamda likai asi awaba taragani haina hairakhi maruda likai miyamna nangbu kanano haina hanglami maruda kayal su magi masak taklami aduga likai asi awaba taragani khangbadagi likai asigi mating pangba laklibani haiduna su hairami asumna kayal galunana lai khoiramnaba sem sari asumna lai khoirambada sangadaba potchai kaya langnami masaki matung kairelna lampak aduda angangpa masugi lei ama koina sauna singdami asumna lai khoiramnaba thorang sem saba loiri asumna matamdu haukibana numidangge matamni thabalsu yamna phari adubu khanghaudi adu ngalamba thabalge mangat ado amubu lechin mapai pairaktuna kupsinki maruda miyam ado ngaktuna koyeng yengari maduda kayal su upu phumlamba lampak mayay aduda leiwa kaya sonduna lai khoiramba horaklei
ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯍꯧꯔꯛꯂꯤ ꯁꯣꯝꯗꯅ ꯎꯄꯨ ꯃꯅꯨꯡꯗ ꯇꯨꯝꯂꯝꯕ ꯕꯨꯠ ꯑꯗꯨꯒ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯤ ꯀꯩꯔꯦꯜꯁꯨ ꯃꯥꯒꯤ ꯂꯥꯏ ꯑꯉꯧꯕ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯏ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯥꯏ ꯑꯃꯒ ꯂꯝꯕꯥꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯕꯥꯅꯔꯤ ꯑꯗꯨꯒ ꯎꯄꯨꯗꯒꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤꯕ ꯕꯨꯠ ꯑꯗꯨꯗꯤ ꯁꯝꯖꯥꯏꯅ ꯍꯤ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯀꯥꯞꯁꯤꯟꯈꯤꯕꯅ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯎꯄꯨꯒꯤ ꯂꯥꯏ ꯑꯗꯨꯅ ꯀꯩꯔꯦꯜꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯑꯗꯣ ꯅꯝꯈꯥꯏꯗꯨꯅ ꯀꯩꯔꯦꯜꯕꯨ ꯐꯨꯕ ꯍꯧꯔꯛꯂꯤ ꯀꯩꯔꯦꯜ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯤꯡꯂꯝꯕ ꯂꯛꯏ ꯑꯗꯨꯁꯨ ꯎꯄꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯕ ꯕꯨꯠ ꯑꯗꯨꯅ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯇꯩ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯁꯨ ꯂꯛꯏ ꯑꯗꯣ ꯂꯥꯟꯁꯤꯜꯂꯛꯄ ꯉꯝꯂꯛꯂꯤ ꯑꯗꯨꯕꯨ ꯂꯛꯏ ꯑꯗꯨ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕꯁꯨ ꯀꯩꯔꯦꯜꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯕꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯩꯔꯦꯜꯅ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯤ ꯀꯩꯔꯦꯜ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯕꯨꯠ ꯑꯗꯨꯁꯨ ꯀꯩꯔꯦꯜꯕꯨ ꯇꯥꯟꯅꯔꯛꯂꯤ ꯃꯗꯨꯗ ꯀꯩꯔꯦꯜꯁꯨ ꯌꯥꯝꯅ ꯋꯥꯅ ꯁꯒꯣꯜ ꯊꯧꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯕꯨꯠ ꯑꯗꯨꯒ ꯈꯠꯅꯅ ꯑꯗꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯩꯔꯦꯜꯅ ꯎꯄꯨ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯗꯨꯗ ꯀꯩꯔꯦꯜ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯐꯝꯊꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯩꯔꯦꯜꯗ ꯍꯦ ꯑꯃꯥꯏꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯕꯨꯠ ꯑꯁꯤꯒ ꯂꯝꯕꯥꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯏꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯎꯄꯨ ꯃꯅꯨꯡꯒꯤ ꯕꯨꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯄꯨ ꯃꯅꯨꯡꯒꯤ ꯕꯨꯠ ꯑꯗꯨꯅ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯝꯗ ꯂꯦꯝꯕꯤꯗꯤ ꯕꯨꯠ ꯑꯗꯨꯕꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯦꯝꯕꯤꯅ ꯍꯦ ꯑꯃꯥꯏꯕ ꯕꯨꯠ ꯑꯁꯤ ꯅꯪꯅ ꯏꯐꯝꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗ ꯀꯩꯔꯦꯜꯅ ꯍꯦ ꯊꯋꯥꯏ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯇꯦꯡꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯕꯨꯠ ꯑꯗꯨꯅ ꯀꯩꯔꯦꯜꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯕꯨꯠ ꯑꯗꯨꯒ ꯃꯥꯌꯣꯛꯅꯗꯨꯅ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯂꯤ ꯑꯃꯥꯏꯕ ꯀꯩꯔꯦꯜꯅ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯂꯦꯝꯕꯤꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯊꯋꯥꯏ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯍꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯨꯒꯤ ꯕꯨꯠ ꯑꯗꯨꯒ ꯂꯦꯝꯕꯤꯒ ꯐꯨꯅꯕ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯂꯥꯛꯁꯤꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯀꯩꯔꯦꯜꯅ ꯅꯨꯡꯗ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯕꯨꯠ ꯑꯗꯨꯗ ꯑꯁꯨꯝ ꯊꯣꯝꯕꯗꯒꯤ ꯕꯨꯠ ꯑꯗꯣ ꯃꯄꯥꯡꯒꯜ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯕꯨꯠ ꯑꯗꯣ ꯂꯦꯝꯕꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯂꯤ ꯕꯨꯠ ꯑꯗꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯁꯝꯖꯥꯏ ꯂꯥꯛꯂꯤ ꯑꯗꯨꯒ ꯕꯨꯠ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯁꯝꯖꯥꯏꯅ ꯎꯄꯨ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯖꯤꯟꯈꯤ ꯑꯗꯨꯒ ꯀꯩꯔꯦꯜꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯇꯥꯡꯕ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯝꯂꯨꯔꯤꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯇ ꯑꯁꯤꯒꯨꯝꯅ ꯌꯦꯠꯅꯅꯕ ꯇꯥꯔꯕ꯭ꯔꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯁꯝꯖꯥꯏ ꯑꯃꯥꯏꯕ ꯑꯩꯒꯤ ꯙꯅꯥꯎꯕ ꯏꯄꯨꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯉꯤ ꯂꯩꯀꯥꯏ ꯑꯁꯤꯅꯁꯨ ꯈꯪꯂꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯏꯄꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯄꯨꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇꯦ ꯃꯁꯦ ꯇꯧꯕꯤꯔꯅꯨ ꯂꯦꯝꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯑꯃꯥꯏꯕ ꯁꯝꯖꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯃꯤꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯐꯨꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯩ ꯍꯦꯛꯇ ꯊꯥꯕ ꯃꯈꯣꯏꯒꯤ ꯑꯄꯪꯕ ꯋꯥꯈꯜꯗꯣ ꯈꯔ ꯋꯥꯔꯛꯀꯦ ꯈꯟꯈꯤꯕꯅꯤꯅꯦ ꯐꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯀꯔꯤꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ ꯑꯩ ꯂꯥꯜꯂꯦ ꯀꯩꯔꯦꯜ ꯋꯥꯈꯜ ꯇꯥꯗꯕ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯃꯈꯩ ꯐꯠꯇꯕ ꯄꯣꯛꯄ ꯍꯦꯜꯂꯛꯀꯅꯤꯀꯣ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯩꯇꯥꯏꯅꯗꯨꯅ ꯀꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯖꯔꯝꯗꯕ ꯑꯗꯨꯗ ꯑꯩꯅ ꯀꯟꯈꯤꯕ ꯊꯋꯥꯏꯁꯤꯡꯗꯨ ꯑꯃꯨꯛ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯝꯊꯤꯔꯕ ꯑꯃꯥꯏꯕ ꯑꯅꯤꯒꯤ ꯂꯥꯜ ꯑꯗꯣ ꯂꯦꯞꯈꯤ ꯑꯗꯨꯒ ꯎꯄꯨꯒꯤ ꯕꯨꯠ ꯑꯗꯨꯁꯨ ꯀꯩꯔꯦꯜꯒ ꯁꯝꯖꯥꯏꯒꯅ ꯆꯪꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯐꯨꯝꯖꯤꯟꯈꯤ ꯁꯝꯖꯥꯏꯕꯨꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯨꯅ ꯂꯩꯀꯥꯏ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ
ꯀꯩꯔꯦꯜꯁꯨ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫